Kanglai Pauthang Miyeng Tabiribasingbu Taramna Oksari Paucheda Yumpham Oiba Maru Oiba Pau khara update tawjari ahanbada Arambai Tengolna Governor ga yanakiba wafam ngangna Khutlai khusinnakhre Khutlai sinnakhraба matung Kuki singna landaraktuna khunja ama hek solakpa matamda mama oibi singna Khutlai sing amuk hana lawduna lanthengnagani haina chite chorina pongdokhre haukiba chahi lisingani kulumdoigi me ahumdagi hauna Manipur da thokliba lan manung asida Manipur gi sing amasung tampaki mafam singda lairiba security force tagi lakhiba Khutlai sing numit 8 ni gi manungda khusinnagadabani haina Manipur gi governor Ajay Kumarna thakiba matam asi aroiba numit ngarang nungthil pung 3 taba khara helakpa aduwaida Arambai Tengol gi thomi singna security force da Khutlai khusinnakhre Khutlai khusinnaba asida yawkibi Thobal Kiam Siphai Babu Bazar dagi AT Singi Mama Sing Oiribi Akoijam Ongbi Chitechori Devina Pongdora Kibada Ngasi Governor da Khutlai khusinnakiba asigi matung Kuki singna amuk hana landarakpada maitei ama hek sokpada khusinnakiba Khutlai sing asi lamdam asigi Mama singna amuk hana lawduna Ireibak Manipur kannaba lanthengnagani haina phongdokre ngarang Manipur gi governor da Khutlai khusinnaba aduda tongan-tonganba Nongmei chahumgi mathakta oigani haina thajanari ahanba Manipur Rifles ki complex da pangthokiba thauram aduda paumi sing amata manungda changhankhide adum oinamak Arambai Tengol gi thomi singa loina rakiba mairapaibi ima kharadi Khutlai khusinnaba thauram aduda haktengnana saruk yaki masing yamlaba security singna Imphal manunggi akoiba mafam sing amadi ahanba Manipur Rifles ki gate akanba mongda ngak senbagi thabak chathaki Arambai Tengol gi maikeidigi tongan-tonganba gari singda haptuna purakpa Khutlai sing tangkak naina ahanba Manipur Rifles ki gate thousand kiba paumi singna uba fangki ngasi governor da Khutlai AT Khutlai khusinnakiba asi nahal numidang Arambai Tengol gi Lusing Purel koronganba khumanna Lusingba Kangbuga Manipur gi governor ga Raj Bhavan da unaduna wari sanakibaga loinana memorandum amasu pisinkiba laikhrabani governor ga unaraba matungda Manipur da ing tappa ama governor na puraknaba lofam thokpa thodang lawgani haina thajaba pirakpadagi Arambai Tengolna Khutlai thadoknaba phirep asi lawrakibani phirep adugi matung ina Arambai Tengol gi tongan-tonganba unit singda leiba Khutlai sing khomjillaga ngasi Khutlai sing adu khusinnakibani haukiba haujik phawbagi oina Khutlai kaya khusinnarakibage haibadudi chapchana khangba presna phangba ngamdri thorom aduda saruk yaba lakibi Thobal district ki Thobal Kiam Siphai Babu Bazar dagi Arambai Tengol gi mama oibi Akoijam Ongbi Chite Chorina paumi singda phongdokibadadi governor na lamdam asida santi hanjilalagani haibagi thajaba pibuga loinana Arambai Tengol gi Khutlai sing khusinnanaba khangalakhiba loinana mama singna haibadagi eti icha singna Khutlai thadoknaba phirep lobani haiki Maka tarakpa pauda Kuki job purupna India government da thamliba demand sing phanglaba khaktada Khutlai thadokani hairi Kuki job purupna government of India da thamkiba demand sing phanglaba matam khaktada Khutlai thadokani haina Kuki job village volunteer coordinating committee gi maikaidagi phongdorakli agency dagi phangba pau amagi matung inna Manipur amadi tribal singi mahausagi punsida tangdu leitana amadi saphana leinaba mathok taba khongthang lokotpiu haina Kuki job village volunteer coordinating committee na India LEINGAK da taksinkhre hairi Kuki job village volunteer coordinating committee gi maikaidagi phongdorakpada kumja lising ani kulumdoi gi me ahumdagi chatharakliba irang asida state na sponsor toba group kharana Kuki job phurupta atat akham leitana toina attack kaya chatharaki maduda LEINGAK asina makoibu ningthina ngak senbidabadagi makoi masana ngakthokjanabagi tangai phadana Khutlai pairakhibani irang asi laksinnabagi lona yadaba mongda pairiba Khutlai sing pikalaknaba governor Ajay Kumar Bhallana khangalakiba adu Kuki job village volunteer singi oinadi Kuki phurupna India LEINGAK ta thamkiba tongan-tonganba demand mari adu thabakta onthoklaba khaktada oithokani makoina taliba demand sing adudi Kuki zona khundaba mafam singi tokaiba LEINGAK thamba Kuki zona namna khundaba mafam singdagi Manipur police lauthokpa maitei group singna loot tawkiba Khutlai sing surrender tawhanba amadi Kuki job village volunteer singda legal protection piba asina singba singni hairi Makatarakpa pauda Kuki Millitant singna National Highway 2 kansinduna SARAMBA bunker sing amadi Kuki nupi singi punpham sang THUGAIKHRE athingba piruba Kuki volunteer taruksu PHAJIN National Highway 2 Imphal Dimapur Paringi Imphal West District ki manung chanba Kangla Tombe amadi Kangpokpit District ki manung chanba Gamki Phai ani gi marakta leiba saruk kaya
ꯊꯠꯆꯤꯟꯗꯨꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯥꯔꯝꯕ ꯕꯪꯀꯔꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯒꯤ ꯄꯨꯟꯐꯝꯁꯤꯡ ꯉꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ JCB ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯈ꯭ꯔꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯠꯊꯈꯤꯕ ꯗ꯭राꯏꯕ ꯑꯗꯨꯗ ꯑꯊꯤꯡꯕ ꯄꯤꯔꯨꯕ ꯀꯨꯀꯤ ꯃꯆꯥ 6 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯖꯤꯟꯈ꯭ꯔꯦ꯫ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯊꯥꯗꯣꯛꯅꯕ ꯗꯥꯕꯤ ꯇꯧꯗꯨꯅ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯥꯟꯒꯤ ꯃꯇꯧꯒꯨꯝꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯒꯤ ꯂꯝꯕꯤ ꯁꯔꯨꯛꯇ ꯁꯣꯛꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯥꯖꯤꯜꯂꯝꯕ ꯕꯪꯀꯔꯁꯤꯡ ꯑꯃꯗꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕ ꯃꯇꯝꯗ ꯄꯨꯟꯐꯝ ꯑꯣꯏꯅ ꯁꯥꯔꯝꯕ ꯁꯪꯁꯤꯡ ꯂꯧꯊꯣꯛꯅꯕ ꯃꯥꯡꯖꯧꯅꯅ ꯀꯌꯥꯔꯛ ꯍꯟꯅ ꯈꯪꯍꯟꯈ꯭ꯔꯕꯁꯨ ꯂꯧꯊꯣꯔꯛꯇꯕꯗꯒꯤ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕ ꯃꯇꯝꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯉꯥꯛ ꯁꯦꯜꯂꯒ JCB ꯁꯤꯖꯤꯟꯅꯗꯨꯅ ꯂꯝꯕꯤꯒ ꯅꯥꯛ ꯌꯦꯠꯇ ꯁꯥꯔꯝꯕ ꯕꯪꯀꯔꯁꯤꯡ ꯁꯪꯁꯤꯡ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈꯤꯕꯅꯤ ꯍꯥꯏꯔꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯗ꯭राꯏꯕ ꯆꯠꯊꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯇꯥꯕꯗꯒꯤ ꯀꯨꯀꯤ ꯈꯨꯟꯖꯥ ꯈꯔ ꯊꯣꯔꯛꯇꯨꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯗ꯭राꯏꯕ ꯑꯗꯨꯕꯨ ꯑꯌꯦꯠ ꯑꯄꯟ ꯄꯤꯅꯕ ꯍꯣꯠꯅꯔꯛꯈꯤ ꯃꯗꯨꯗ ꯃꯤꯑꯣꯏ 6 ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯐꯥꯖꯤꯟꯈꯤ ꯍꯥꯏꯔꯤ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗꯤ ꯖꯟꯈꯣꯂꯨꯟ ꯒꯣꯏꯇꯦ ꯒꯝꯈꯣꯍꯥꯎ ꯆꯣꯡꯂꯣꯏ ꯍꯦꯟꯃꯤꯂꯥꯜ ꯆꯣꯡꯂꯣꯏ ꯀꯩꯃꯤꯂꯥꯟ ꯆꯣꯡꯂꯣꯏ ꯖꯟꯃꯦꯟ ꯉꯥꯛꯄꯤꯒꯗꯤ ꯖꯟꯊꯤꯂꯦꯟ ꯍꯧꯀꯤꯞ ꯑꯃꯗꯤ ꯂꯨꯃꯤꯊꯥꯡ ꯂꯨꯏꯐꯦꯟ ꯀꯧꯏ ꯃꯈꯣꯏ 6ꯃꯛ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤꯅꯤ ꯍꯥꯏꯔꯤ ꯄꯥꯎ ꯑꯁꯤꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯟꯖꯥ ꯈꯔ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯀꯥꯡꯕꯨꯅ ꯐꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯇꯥꯕꯒ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯌꯥꯎꯅ ꯀꯨꯀꯤ ꯅꯨꯄꯤ ꯀꯌꯥ ꯕꯁꯇ ꯒꯝꯈꯤꯐꯥꯏ ꯐꯥꯎꯕ ꯂꯥꯛꯈꯤ ꯇꯨꯡꯗ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯄꯔꯃꯩꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯈ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯐꯪꯕꯗꯒꯤ ꯀꯨꯀꯤ ꯅꯨꯄꯤꯁꯤꯡꯅ ꯁꯄꯔꯃꯩꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯒꯦꯠꯇ ꯊꯣꯝꯖꯤꯟꯗꯨꯅ ꯐꯥꯖꯤꯟꯈꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯅꯕ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈꯤ ꯍꯥꯏꯔꯤ ꯉꯔꯥꯡ ꯅꯨꯡꯊꯤꯜ ꯄꯨꯡ 2 ꯍꯦꯜꯂꯕ ꯐꯥꯎꯕ ꯐꯥꯖꯤꯟꯈꯤꯕꯁꯤꯡ ꯑꯗꯨ ꯊꯥꯗꯣꯛꯏ ꯍꯥꯏꯕꯒꯤ ꯄꯥꯎꯗꯤ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎꯗ ꯑꯣꯄꯔꯦꯁꯟꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯩꯅꯨꯡꯗ ꯂꯣꯠꯇꯨꯅ ꯊꯝꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯉꯔꯥꯡ ꯑꯌꯨꯛ 4ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠ ꯑꯃꯗꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ ꯑꯄꯨꯟꯕ ꯇꯤꯝ ꯑꯃꯅ ꯎꯔꯥꯡꯄꯥꯠ ꯆꯤꯡ ꯑꯃꯗꯤ ꯐꯥꯏꯕꯤꯖꯥꯡ ꯑꯦꯔꯤꯌꯥꯗ ꯄꯥꯛ ꯁꯟꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯂꯩꯅꯨꯡꯗ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯝꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥꯃꯔꯨꯝ ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯉꯔꯥꯡ ꯑꯌꯨꯛ ꯄꯨꯡ 7:45 ꯇꯥꯔꯛꯄꯗ ꯎꯔꯥꯡꯄꯥꯠ ꯆꯤꯡꯌꯥꯡ ꯄꯔꯦꯡ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯈꯔ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯦ ꯍꯥꯏꯕꯒꯤ ꯑꯀꯛꯅꯕ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎ ꯑꯃ ꯐꯪꯕꯗꯒꯤ 4ꯁꯨꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯀꯤ ꯃꯦꯖꯔ ꯑꯔꯖꯨꯟ ꯑꯃꯗꯤ ꯃꯦꯖꯔ ꯇꯔꯖꯤꯠꯅ ꯂꯨꯆꯤꯡꯕ ꯇꯤꯝ ꯑꯃꯒ ꯌꯥꯏꯉꯪꯄꯣꯛꯄꯤ ꯄꯨꯂꯤꯁꯀꯤ ꯇꯤꯝ ꯑꯃꯒꯅ ꯃꯥꯏꯀꯩ ꯑꯅꯤꯃꯛꯇꯒꯤ ꯀꯣꯏꯁꯤꯟꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕ ꯍꯧꯈꯤꯕꯅꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯗꯨꯅ ꯎꯔꯥꯡꯄꯥꯠ ꯆꯤꯡ ꯑꯃꯗꯤ ꯐꯥꯏꯕꯤꯖꯥꯡ ꯑꯦꯔꯤꯌꯥꯗ ꯆꯤꯡꯅꯕ ꯑꯃ ꯂꯩꯕꯗꯒꯤ ꯁ꯭ꯅꯥꯏꯄꯔ ꯗꯣꯒ ꯁꯤꯖꯤꯟꯅꯗꯨꯅ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯄꯣꯂꯤꯊꯤꯟ ꯑꯆꯧꯕ ꯑꯃꯅ ꯌꯣꯝꯂꯒ ꯂꯩꯅꯨꯡꯗꯨꯗ ꯐꯨꯝꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯀꯝꯕꯥꯏꯟ ꯇꯤꯝ ꯑꯗꯨꯅ ꯔꯤꯀꯣꯚꯔ ꯇꯧꯔꯛꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯁ꯭ꯀꯣꯞ ꯌꯥꯎꯕ ꯃꯣꯗꯤꯐꯥꯏꯗ ꯁ꯭ꯅꯥꯏꯄꯔ ꯔꯥꯏꯐꯜ ꯑꯃ ꯂꯣꯀꯦꯜ ꯃꯦꯗ 9mm ꯄꯤꯁꯇꯣꯜ ꯑꯃ 36 ꯍꯥꯏ ꯑꯦꯛꯁꯄ꯭ꯂꯣꯁꯤꯚ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 5 ꯕꯥꯏꯐꯤꯡ ꯔꯦꯗꯤꯑꯣ ꯁꯦꯠ 2 ꯂꯣꯀꯦꯜ ꯃꯦꯗ ꯒꯟ 5 ꯂꯣꯀꯦल ꯃꯦꯗ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯔꯣꯀꯦꯠ ꯁꯦꯜ 2 ꯀꯥꯞꯊꯣꯛꯈ꯭ꯔꯕ ꯂꯣꯀꯦꯜ ꯃꯦꯗ ꯁꯦꯜ 1 ꯑꯆꯧꯕ ꯂꯣꯀꯦꯜ ꯃꯦꯗ ꯕꯣꯝ ꯁꯦꯜ 3 ꯑꯄꯤꯛꯄ ꯂꯣꯀꯦꯜ ꯃꯦꯗ ꯕꯣꯝ ꯁꯦꯜ 9 ꯁ꯭ꯅꯥꯏꯄꯔꯒꯤ ꯀꯥꯞꯄ ꯌꯥꯔꯤꯕ ꯃꯔꯨ 11 7.62 ꯂꯥꯏꯚ ꯔꯥꯎꯟ 8 5.56 ꯂꯥꯏꯚ ꯔꯥꯎꯟ 9 ꯑꯃꯗꯤ 9mm ꯂꯥꯏꯚ ꯔꯥꯎꯟ 4 ꯔꯤꯀꯣꯚꯔ ꯇꯧꯈꯤ ꯍꯥꯏꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ CDO ꯌꯨꯅꯤꯠ ꯌꯥꯎꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 5ꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯂꯥꯏꯁꯤꯡ ꯉꯔꯥꯡ ꯀꯣꯠꯁꯤꯟꯅꯔꯛꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯔꯨꯜ ꯂꯩꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯐꯦꯕ꯭ꯔꯨꯋꯥꯔꯤ 10ꯗꯒꯤ ꯍꯧꯔꯒ ꯅꯨꯃꯤꯠ 8ꯅꯤꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡ ꯑꯃꯁꯨꯡ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤꯗꯒꯤ ꯂꯥꯛꯈꯤꯕ ꯂꯣꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯄꯥꯏꯔꯤꯕ ꯅꯣꯡꯃꯩꯁꯤꯡ ꯁꯔꯦꯟꯗꯔ ꯇꯧꯔꯛꯅꯕ ꯈꯪꯍꯟꯈꯤꯕꯒꯤ ꯃꯇꯝ ꯉꯔꯥꯡ ꯑꯔꯣꯏꯕ ꯅꯨꯃꯤꯠ ꯑꯣꯏꯔꯦ ꯉꯔꯥꯡ ꯐꯥꯎꯕꯗ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ 5ꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯈꯨꯠꯁꯨ ꯈꯨꯠꯂꯥꯏ ꯀꯌꯥ ꯈꯨꯠꯁꯤꯟꯅꯔꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯈꯨꯠꯂꯥꯏꯁꯤꯡ ꯁꯤꯟꯅꯔꯛꯈ꯭ꯔꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡ ꯑꯗꯨꯗꯤ CDO ꯌꯨꯅꯤꯠ ꯕꯤꯁꯅꯨꯄꯨꯔ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯣꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯕꯤꯁꯅꯨꯄꯨꯔ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯃꯗꯤ ꯐꯒꯛꯆꯥꯎ ꯏꯈꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯁꯤꯡꯅꯤ ꯉꯔꯥꯡ CDO ꯌꯨꯅꯤꯠ ꯕꯤꯁꯅꯨꯄꯨꯔꯗ ꯈꯨꯠꯁꯤꯟꯅꯔꯛꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯗꯤ ꯃꯦꯒꯖꯤꯟꯒ ꯀꯣꯟꯅꯅ XLR 2 LMRꯒꯤ ꯂꯥꯏꯐ ꯔꯥꯎꯟ 3 DBBL 23 ꯕꯣꯔ ꯀꯥꯔꯇꯤꯖ 3 36 HE ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 4 ꯑꯃꯗꯤ VB ꯖꯦꯀꯦꯠ ꯚꯦꯁ ꯑꯃꯅꯤ ꯃꯣꯏꯔꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯈꯨꯠꯁꯤꯟꯅꯔꯛꯈ꯭ꯔꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨꯅ 303 ꯔꯥꯏꯐꯜ 1 SBBL 1 DBBL 1 ꯀꯟꯇ꯭ꯔꯤꯃꯦꯠ 9mm ꯄꯤꯁꯇꯣꯜ 2 ꯋꯥꯏꯐꯤꯡ ꯋꯥꯀꯤ ꯇꯣꯀꯤ ꯁꯦꯠ 2 BP ꯖꯦꯀꯦꯠ 5 ꯍꯦꯟ ꯄꯀꯥ 7 ꯄꯦꯔꯦꯜ ꯃꯔꯨ 4 ꯑꯃꯗꯤ
Motorola walkie-talkie set amani Kumbi Police Station da kuchinarakaba khulaising aduna DBBL gun ahum SBBL gun ama 33 bore live cartridge kunthranithoi AK live ammunition kuntrahumdoi XLR live ammunition tara 303 live ammunition taramatoi BP jacket ahum BP plate taret insas magazine ama insas live ammunition ani BP helmet mari BP puka helmet ama 303 eng round ani demo low explosive yangai mari walkie-talkie handset taruk amadi walkie-talkie charger ahumni hairi Makatarakpada anoba lengak ama semba ngamdrabanina miyam punna akanba khongjang changsilagani imagi maira Manipur da anoba lengak ama semba ngamdrabanina lebak miyamga punna akanba khongjang changsilagani haina imagi mairana phongdokre wafam asi ngarang Manipur Press Club ki thangjing hall da pangthokiba paugi mipam amada imagi mairagi secretary RK Ongbi khoirom sunitana phongdokibani mahana makatana hai Haukiba February 19 dagi imagi mairana BJP Manipur State ki President A Sarda Devi da chayol amagi manungda anoba luchingba ama khanduna lengak semgadabani haina numit 8 nigi matam pikhrabasu ngarang phawba lengak semba ngamdana leiba amadi numit adugi notice ama thoktuna MLA singi mifam phamgani haina thauram lamlaga mifam amu yaithokiba adu Manipur miyambu apangba Siduna namthanaba honabani masing suna lairiba ruling party ki MLA sing punsinduna anoba lengak sembada thaurang tawbagi mami hojik phawba tadre hainasu phongdoki mahana makatana phongdokibada lebaki asuk luraba tanja asida makoi masel phammunabagi charang naduna lairiba asi miyambu karisu leitana osittaba manbagi thong kaya chatharagliba asi lebak miyam amadi mama oibi singa chapchana pakhum pigani haibasi ruling party na khangjinba phai hojik matam asida Thamjilakliba President Rule asi lokthokpagi mamisu udri maram asina lebak miyam amata oina punsinbagi matam oire loinana mama oibisingsu khwangset machi langduna sem saduna lairasi haina phongdoki loinana hauji anobo lengak ama semba ngamdrabanina imagi mairana lebak miyamga punna sangsilakpa khongjangchingda tholakpa apha phatagi tekchak pumnamak Manipurgi BJP gi president na pugadabani hainasu phongdorakli makatarakpa pauda Kuki SINGNA san ani HATLAGA CHATHOKHRE hairi haukibe February 15 gi ayukta masagi changoldagi thadokhiba san ani Kuki SINGNA pharaga HATLAGA CHATHOKHRE hairi hiramasigi matangda Sabungko Khunau Development Committee gi secretary thoibana pauche asida phongdorakpagi matung inna mahak masamakna loijaba macha chelibi san ama loinana mahakki manaw nupana loiba san laba ama Kuki SINGNA pharaba matung HATLAGA CHATHOKHRE sansing asi ayuk anganbadagi changoldagi thadokibadagi Sabungko Khunauga thangnana lairiba changrang hairiba Kuki khun asigi singi sarukta changsinkibadagi Kuki SINGNA HATLAGA CHATHOKIBani hairi mahakna makatana phongdorakpagi matung inna san HATLAGA CHATHOKIBA asiga mari lainana Yangangpokpi Police Station da aiba cherol piduna wakatkre adubu ngasi phawba lokhotpam thokpa thabak amata lokhottana lairi hainasu phongdoraki Makatarakpa aroiba pauda Manipurda chahi sudana luhongbagi case chamarom leibagi manungda Thawal district na makok oiri Manipurda chahi sudriba angang luhongbagi case asi chamaromdagi hena leite masigi manungda Thawal district ta 94 leiduna state asigi oina chahi sudana luhongbagi case kwaidagi wangba district oiri chahi sudana luhongbana haksel yauba makal kayagi kudongchadaba thoganabagi maram oheli haina social welfare department gi makada leiriba Legal Cum Provision Officer Imphal East Rina Chanu Moirang Themna Phongdokre wafam asi Social Welfare Department na sinduna Child Marriage Provision Officer singi oiba Orientation and Sensitization Program ga mari lainana North AOC da leiba Imphal Hotel gi Shanghai Hall da ngarang pangthokiba mifam ga mari lainana phongdokibani mahana makatana hai Child Marriage haibasi mapalamda taunariba asiga yengnabada Manipur gi concept ka khara khenaba leiri mapan lamda angang oringaidagi luhombagi chanabi asi adumak lei adubu Manipurdadi masigi chanabi adumakti leite adubu chahi sudana luhongba haiba asina afaba khongthang amata porakpa ngamde haina phongdoki matang asida pau loijare